ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 1 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 70ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 70ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ ꯁꯩꯔꯦꯡ 5ꯈꯛ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 70ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯩꯂꯥꯀꯥꯟꯗꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯊꯤꯡꯒꯣꯝ ꯈꯨꯟ ꯀꯧꯕ ꯈꯨꯜꯂꯦꯟꯗ ꯂꯩꯕꯤꯔꯤꯕ IS ꯊꯤꯡꯒꯣꯝ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯤꯕ ꯑꯣꯖꯥ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯣꯟ ꯊꯤꯡꯒꯣꯝ ꯏꯕꯨꯡꯉꯣꯇꯣꯟꯒꯤ ꯁꯩꯔꯦꯡ ꯉꯥꯏꯖꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ IS ꯊꯤꯡꯒꯣꯝ ꯏꯪ ꯀꯨꯝꯖꯥ 1800ꯒ ꯌꯥꯡꯈꯩꯅꯤꯊꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯁꯪꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯄꯣꯛꯏ꯫ ꯄꯟꯊꯧ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯊꯤꯡꯒꯣꯝ ꯂꯣꯂꯤꯠ ꯁꯤꯡꯍ ꯍꯥꯏꯅ ꯀꯧꯏ꯫ ꯑꯣꯖꯥ IS ꯊꯤꯡꯒꯣꯝꯅ ꯄꯤꯛꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯉꯟꯅ ꯂꯩꯈꯤꯗꯕꯅ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯣꯖꯥ ꯑꯁꯤ ꯑꯦꯀꯥꯎꯟꯠ ꯁꯥꯔꯚꯤꯁꯀꯤ ꯔꯤꯇꯥꯌꯔꯗ ꯑꯣꯏꯔꯕ ꯑꯦꯀꯥꯎꯟꯠꯁ ꯑꯣꯐꯤꯁꯥꯔꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯖꯕꯗꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯦꯕꯥꯗ ꯋꯥꯈꯜ ꯂꯨꯞꯁꯤꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯚꯥꯔꯣꯠ ꯂꯩꯃ ꯀꯧꯕ ꯆꯌꯣꯜꯒꯤ ꯄꯥꯎꯆꯦ ꯑꯃ ꯏꯪ ꯀꯨꯝꯖꯥ 1835ꯗ ꯁꯤꯜꯆꯔꯗꯒꯤ ꯐꯣꯡꯂꯝꯃꯤ꯫ ꯁ꯭ꯔꯤ ꯏꯔꯨꯡꯕꯝ ꯆꯟꯗ꯭ꯔ ꯁꯤꯡꯍꯒꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤ, ꯂꯤꯛꯂꯥꯡ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯤ ꯑꯏꯕꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡ, ꯃꯥꯗꯔ ꯇꯦꯔꯦꯁꯥ ꯑꯁꯤꯅꯆꯤꯡꯂꯕ ꯋꯥꯔꯦꯡ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯣꯖꯥ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ, ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯣꯃꯤꯇꯤ ꯑꯁꯤꯅꯆꯤꯡꯂꯕ ꯂꯨꯞ ꯀꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕꯁꯨ ꯍꯣꯠꯅꯔꯤꯕ ꯑꯣꯖꯥꯅꯤ꯫ ꯑꯣꯖꯥꯒꯤ ꯉꯥꯏꯖꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯉꯥꯏꯖꯕ꯫ ꯁꯤꯇꯥꯅ ꯂꯪꯀꯥꯗ ꯃꯕꯨꯡꯉꯣ ꯔꯥꯝꯕꯨ ꯉꯥꯏꯖꯕ, ꯊꯣꯏꯕꯤꯅ ꯀꯕꯣꯗ ꯃꯕꯨꯡꯉꯣ ꯈꯝꯕꯕꯨ ꯉꯥꯏꯖꯕ, ꯂꯥꯟꯃꯤꯒꯤ ꯇꯥꯂꯣꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯨꯇꯤ ꯉꯥꯏꯖꯕ, ꯁꯥꯕꯤ ꯁꯥꯅꯧꯁꯤꯡꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟꯇꯕꯨ ꯉꯥꯏꯖꯕ, ꯎꯀꯤꯜꯁꯤꯡꯅ ꯃꯣꯀꯦꯜ ꯂꯥꯛꯄ ꯉꯥꯏꯖꯕ, ꯗꯥꯛꯇꯔꯁꯤꯡꯅ ꯄꯦꯁꯦꯟ ꯂꯥꯛꯄ ꯉꯥꯏꯖꯕ, ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯉꯥꯏꯖꯕ, ꯕꯦꯀꯥꯔꯁꯤꯡꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔ ꯉꯥꯏꯖꯕ, ꯈꯥꯏꯅꯔꯕꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯒ ꯍꯟꯖꯤꯟꯕ ꯉꯥꯏꯖꯕ, ꯁꯁꯄꯦꯟꯁꯟ ꯆꯥꯔꯕ ꯑꯣꯐꯤꯁꯥꯔꯅ ꯊꯕꯛꯇ ꯍꯟꯖꯤꯟꯕ ꯉꯥꯏꯖꯕ, ꯑꯅꯥꯕꯅ ꯂꯥꯏꯌꯦꯡꯁꯪꯗꯒꯤ ꯔꯤꯂꯤꯖ ꯑꯣꯏꯕ ꯉꯥꯏꯖꯕ, ꯀꯩꯗꯤꯁꯤꯡꯅ ꯖꯦꯜꯒꯤ ꯃꯤꯌꯥꯠ ꯁꯨꯕ ꯅꯨꯃꯤꯠ ꯉꯥꯏꯖꯕ, ꯃꯃꯥ ꯂꯥꯏꯔꯕꯤꯅ ꯃꯆꯥꯒꯤ ꯃꯄꯥꯟ ꯆꯥꯕ ꯉꯥꯏꯖꯕ, ꯃꯧ ꯅꯍꯥꯅ
ꯑꯣꯛꯇꯕ ꯃꯄꯨꯔꯣꯏꯕꯅ ꯐꯔꯛꯄ ꯉꯥꯏꯖꯕ ꯈꯣꯔꯥ ꯅꯪꯂꯕ ꯂꯧꯃꯤꯅ ꯅꯣꯡꯖꯨ ꯑꯍꯥꯟꯕ ꯉꯥꯏꯖꯕ ꯁꯩꯗꯥꯡꯕꯁꯤꯡꯅ ꯃꯔꯥꯟꯌꯥꯏꯗ ꯍꯟꯖꯤꯟꯕ ꯉꯥꯏꯖꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯩꯄꯥꯛꯀꯤ ꯂꯥꯜꯍꯧ ꯅꯦꯝꯊꯔꯛꯄ ꯉꯥꯏꯖꯕ ꯏꯆꯥꯎ ꯅꯪꯂꯕꯁꯤꯡꯅ ꯏꯁꯤꯡ ꯀꯪꯊꯔꯛꯄ ꯉꯥꯏꯖꯕ ꯀꯕꯤꯅ ꯁꯩꯔꯦꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯧꯖꯥꯜ ꯇꯕꯨ ꯉꯥꯏꯖꯕ ꯚꯛꯇꯁꯤꯡꯅ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯇꯕꯨ ꯉꯥꯏꯖꯕ ꯐꯝꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯝꯃꯤ ꯍꯥꯏꯅꯕ ꯉꯥꯏꯕ ꯀꯜꯂꯒ ꯁꯔꯨꯛ ꯐꯪꯉꯤ ꯍꯥꯏꯅꯕ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛ ꯉꯥꯏꯕꯅꯤ ꯉꯥꯏꯈꯤꯁꯤ ꯑꯇꯩꯁꯨ ꯁꯔꯨꯛ ꯐꯪꯅꯕꯒꯤꯗꯃꯛ ꯉꯥꯏꯕꯅꯤ ꯉꯥꯏꯈꯤꯁꯤ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯨꯝꯐꯨꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕꯤ ꯈꯣꯏꯔꯝ ꯑꯣꯡꯕꯤ ꯐꯝꯗꯣꯝ ꯅꯤꯡꯉꯣꯜ ꯀꯣꯔꯨꯅꯥꯒꯤ ꯁꯩꯔꯦꯡ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯅꯣꯡꯁꯤꯡ 18 ꯊꯥꯆꯠ ꯅꯤꯄꯥꯟ 2012 ꯏꯪꯗ ꯅꯣꯡꯊꯣꯝꯕꯝ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥꯝ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯄꯕ꯭ꯂꯤꯀꯦꯁꯟ ꯔꯥꯝꯄꯨꯔꯅ ꯁꯤꯜꯂꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯈꯨꯟꯅꯥꯏ ꯊꯧꯃꯤ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜꯒꯤ 79 ꯔꯛꯁꯨꯕ ꯃꯄꯣꯛ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯊꯧꯔꯝꯗ ꯑꯏꯕꯤ ꯃꯁꯥꯃꯛꯅ ꯄꯥꯊꯣꯛꯈ꯭ꯔꯕꯤ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕꯤ ꯈꯣꯏꯔꯝ ꯑꯣꯡꯕꯤ ꯐꯝꯗꯣꯝ ꯅꯤꯡꯉꯣꯜ ꯀꯣꯔꯨꯅꯥ ꯃꯁꯥꯃꯛ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯃꯇꯝ ꯀꯨꯏꯅꯒꯤ ꯇꯨꯡꯗ ꯂꯥꯛꯂꯦ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏꯒꯤ APM ꯀꯧꯕ ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜ ꯏꯁꯤꯡ ꯏꯌꯥꯏꯗ ꯊꯝꯕꯥꯜꯅ ꯁꯥꯠꯄꯒꯨꯝ ꯁꯥꯠꯂꯔꯒꯅꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ APM ꯀꯧꯕ ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯨꯔꯛꯂꯅꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯏꯕ ꯑꯏꯕꯤ ꯚꯥꯔꯠꯕꯔꯁꯒꯤ ꯃꯩꯇꯩ ꯂꯝꯗꯝ ꯈꯨꯗꯤꯡꯗ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏꯒꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯃꯄꯥꯎ ꯁꯤꯟꯈ꯭ꯔꯁꯅꯨ ꯁꯥꯠꯂꯁꯅꯨ ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌ ꯂꯩꯀꯣꯜꯗ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤꯒꯤ ꯃꯄꯥꯎ ꯈꯪꯅꯍꯧꯔꯁꯅꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯣꯟꯅꯍꯧꯔꯁꯅꯨ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯕꯨ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯃꯩꯇꯩ ꯁꯥꯒꯩꯒꯤ ꯃꯅꯨꯡꯗ ꯑꯏꯕ ꯑꯏꯕꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯣꯔꯛꯂꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯦ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯄꯣꯛꯍꯜꯂꯦ ꯑꯅꯧꯕ ꯊꯧꯅꯥ ꯍꯥꯞꯄꯤꯔꯦ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯍꯦꯟꯒꯠꯍꯜꯂꯦ ꯀꯣꯔꯧ ꯃꯆꯦꯛꯅ ꯉꯥꯟꯕꯒꯨꯝ ꯉꯥꯜꯂꯔꯒꯅꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯥꯂꯤꯒꯨꯝ ꯂꯩꯈꯣꯡ ꯁꯣꯝꯖꯔꯤꯕ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯕꯨ ꯂꯪꯅ ꯉꯥꯟꯕ ꯑꯣꯏꯁꯅꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏꯒꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯂꯁꯅꯨ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯨꯝꯐꯨꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯕꯤꯁꯅꯨ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥꯒꯤ ꯁꯩꯔꯦꯡ ꯆꯠꯅꯕꯤ ꯑꯣꯏꯍꯟꯒꯨꯝꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯅꯣꯡꯁꯤꯡ 18 ꯊꯥꯆꯠ ꯅꯤꯄꯥꯟ 2012 ꯏꯪꯗ ꯅꯣꯡꯊꯣꯝꯕꯝ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥꯝ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯄꯕ꯭ꯂꯤꯀꯦꯁꯟ ꯔꯥꯝꯄꯨꯔꯅ ꯁꯤꯜꯂꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯈꯨꯟꯅꯥꯏ ꯊꯧꯃꯤ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜꯒꯤ 79 ꯔꯛꯁꯨꯕ ꯃꯄꯣꯛ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯊꯧꯔꯝꯗ ꯑꯏꯕ ꯃꯁꯥꯃꯛꯅ ꯄꯥꯊꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕ ꯕꯤꯁꯅꯨ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥ ꯃꯁꯥꯃꯛ ꯆꯠꯅꯕꯤ ꯑꯣꯏꯍꯟꯒꯨꯝꯁꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯕꯗ ꯌꯨ ꯊꯛꯄꯒꯤ ꯍꯩꯅꯕꯤ ꯆꯠꯅꯕꯤ ꯑꯣꯏꯍꯟꯒꯨꯝꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯔꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯕ ꯃꯇꯨꯡ ꯀꯔꯦꯝ ꯀꯊꯥꯏꯗꯅ ꯍꯦꯟꯒꯠꯅꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯔꯛꯇꯕ
warak watimnaba kana laitabagum mongphamda ka hena higatpagi henabi thaugalon masak khamdabagi henabi satnabi ohengumsi maitei ikhoigi kachari to herang lerang kharadang yumbuna mangani thoram lana thoram gi nimitta lairamren tin khraba thawai ikhiya thambata tilari to ahal naha angang yauna miyam tilari ba miyam lattagi ama ani mangki to tumin urak warak narak mangsomda hingau silaga ikoi koi na phambadi karibu hainaramgani awuba kayala saktam di latte do yam phajaba asi anagi thodokta yu thakpagi henebi chanabi ohengomsi maitei ekhoigi hainai taibang malemda anembatiki awangba thak phauba chabada lemba chabada chopagi wari lemba chopa animak chaba haibisiden akon ahan haibadudi lainei do mafam khuding makta mikop khradang ngaiba tanbagi oibiganu chabada chopa miyoy ado chabada chopagi henebi chanabi ohengomsi maitei ekhoigi thengdaba matam numidangi sorok lamjauda koilau lauba kari sukanate kari sukanaroi yu thaklaga koilau lauduna langbagi henebi lanjadraba kayada khatnaba thiwe henebi nupi angangda tathi tawai towe henebi chanabi ohengumsi maitei ekhoigi loijare APM Larembi Channel na Pangthok Chariba Saireng isi Aiba Thisi Thauram Masigi Humpu Suba Tangkaki Saireng Pathokpagi Thauram Masida Mari Suba Saireng Oina Lapkhat Chari Assamgi Hojai Kauba Lamdamda Laibiriba Laisram Ongbi Chakpram Ningol Leima Tombigi Saireng Maira Paibi Ima Singi Thauna Haina Mingtholaba Saireng ase Saireng asibu pathoktuna tahan biribi Laisramongbi Chakpram Ningol Leima Tombi Masamak ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯏꯪ 2022ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯄ ꯂꯥꯜꯍꯧ ꯏꯔꯥꯡꯁꯤꯒꯤ ꯃꯔꯛꯇ ꯃꯤꯐꯠꯇ ꯃꯤꯂꯤꯇꯤꯌꯥꯟꯁꯤꯡꯅ ꯇꯥꯟꯁꯤꯜꯂꯛꯂꯦ ꯏꯔꯩꯄꯥꯛ ꯂꯝꯗꯝꯕꯨ ꯂꯣꯏꯖꯤꯡ ꯂꯣꯌꯥꯁꯨ ꯈꯨꯗꯨꯝ ꯆꯟꯒꯦ ꯈꯜꯂꯛꯂꯦ ꯏꯔꯩꯄꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯆꯣꯡꯊꯣꯔꯛꯂꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯇꯨꯅ ꯊꯕꯥꯛꯇ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯁꯦꯠ ꯌꯦꯠꯇꯨꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯔꯗꯨꯅ ꯑꯍꯤꯡ ꯇꯨꯝꯕ ꯃꯁꯛ ꯈꯪꯗꯅ ꯏꯔꯩꯄꯥꯛꯄꯨ ꯉꯥꯛ ꯁꯦꯜꯂꯤꯕꯤ ꯊꯧꯅꯥ ꯐꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅꯤ ꯈꯨꯜꯂꯛꯇ ꯂꯩꯔꯛꯇ ꯂꯝꯖꯥꯎꯗ ꯅꯤꯁꯥ ꯆꯥꯕ ꯊꯤꯡꯕꯒꯤꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯀꯥꯡꯂꯨꯞ ꯑꯃꯇꯪꯒꯤ ꯃꯤꯆꯪ ꯆꯪꯂꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯉꯥꯛꯄꯒꯤꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥꯕꯨꯁꯨ ꯈꯥꯡꯗꯨꯅ ꯅꯤꯡꯍꯟꯅꯕ ꯇꯧꯗ꯭ꯔꯤꯕꯤ ꯊꯧꯅꯥ ꯐꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅꯤ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯏꯃꯥ ꯏꯃꯥꯅ ꯋꯥꯅ ꯈꯥꯡꯂꯒ ꯏꯃꯥꯅ ꯅꯥꯀꯣꯟꯕꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯑꯀꯤ ꯇꯨꯖꯨꯡ ꯂꯩꯇꯅ ꯏꯔꯩꯄꯥꯛꯄꯨ ꯉꯥꯛ ꯁꯦꯜꯂꯤ ꯏꯔꯩꯆꯥꯒꯤ ꯏꯃꯥꯁꯤꯡ ꯃꯅꯤꯄꯨꯔ ꯏꯃꯥꯃꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯄꯛꯆꯩꯗ ꯂꯦꯝꯖꯩꯗ ꯇꯝꯖꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯍꯧꯔꯛꯂꯤꯕꯤ ꯅꯆꯥꯁꯤꯡꯅ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥ ꯑꯣꯏꯔꯤꯕ ꯕꯪꯂꯥ ꯇꯨꯔꯕꯨꯡꯁꯨ ꯃꯤꯐꯠꯇ ꯃꯤꯂꯤꯇꯤꯌꯥꯟꯁꯤꯡꯅ ꯃꯣꯡꯐꯝ ꯑꯣꯏꯒꯦ ꯍꯣꯠꯅꯔꯛꯄ ꯃꯩꯇꯩ ꯅꯨꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯕ ꯐꯤꯖꯣꯜꯗ ꯑꯃꯠꯇ ꯑꯣꯏꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎꯗ ꯕꯪꯂꯥ ꯇꯣꯔꯕꯨꯡ ꯃꯣꯏꯐꯝ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯣꯡꯐꯝ ꯑꯣꯏꯕ ꯌꯥꯔꯣꯏ ꯂꯥꯎꯔꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯩ ꯍꯧꯔꯛꯂꯦ ꯏꯃꯥꯁꯤꯡꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯊꯧꯅꯥ ꯎꯔꯨꯕꯗ ꯃꯩꯇꯩꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯎꯔꯕ ꯑꯁꯥ ꯑꯃ ꯎꯔꯤ ꯁꯩꯊꯥꯔꯤꯉꯩ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗ꯭ꯔꯕ ꯏꯔꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯂꯣꯏꯖꯔꯦ APM Larembi Channel na Pangthok Chariba Saireng isi Aiba Thisi Thauram Masigi Humpu Suba Tangkaki Saireng Pathokpagi Thauram Masida Manga Suba Saireng Oina Lapkhat Chare Assamgi Hojai Kauba Lamdamda Laibiriba Oja Saito Buson Amadi Silaima Nongthombam Indra Kumargi Saireng
ꯊꯃꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯁꯩꯔꯦꯡ ꯑꯁꯦ ꯅꯣꯡꯁꯤꯡ 18 ꯊꯥꯆꯠ 9 2019 ꯏꯪꯗ ꯅꯣꯡꯊꯣꯝꯕꯝ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥꯝ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯄꯕ꯭ꯂꯤꯀꯦꯁꯟ ꯔꯥꯝꯄꯨꯔꯅ ꯁꯤꯜꯂꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯈꯨꯟꯅꯥꯏꯊꯧꯃꯤ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜꯒꯤ 79ꯔꯛ ꯁꯨꯕ ꯃꯄꯣꯛ ꯅꯤꯡꯁꯤꯡ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕ ꯑꯣꯖꯥ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯊꯃꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯜ ꯍꯥꯏꯅ ꯀꯧꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯅꯕ ꯊꯧꯔꯝꯗꯁꯨ ꯄꯥꯊꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯊꯃꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯜ ꯍꯥꯗ ꯄꯂꯦꯝ ꯏꯃꯥꯑꯣ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯄꯂꯦꯝꯑꯣ ꯚꯥꯔꯠꯀꯤ ꯅꯣꯡꯄꯣꯛ ꯉꯝꯈꯩꯗ ꯆꯤꯡꯅ ꯂꯦꯝꯅ ꯉꯥꯟꯊꯣꯏꯔꯤꯕꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯄꯨꯛꯐꯕꯤ ꯑꯄꯥꯟ ꯁꯥꯋꯣꯡ ꯅꯤꯡꯊꯤꯕꯤ ꯆꯤꯡꯂꯣꯟ ꯀꯌꯥꯅ ꯀꯣꯏꯔꯤꯕꯤ ꯇꯨꯔꯦꯜ ꯂꯥꯏꯖꯅ ꯊꯧꯒꯜꯂꯤꯕꯤ ꯂꯣꯛꯇꯥꯛ ꯁꯅꯥ ꯂꯟꯒꯩꯅꯤ ꯁꯖꯤ ꯁꯉꯥꯏꯒꯤ ꯂꯩꯐꯝꯅꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯁꯥꯠꯄꯤꯅꯤ ꯄꯤꯛꯅ ꯃꯌꯥꯏ ꯆꯦꯟꯕꯤꯅꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯍꯧꯗꯨꯅ ꯄꯨꯋꯥꯔꯤ ꯀꯌꯥꯒ ꯁꯥꯒꯣꯟꯅꯕꯤ ꯏꯅꯥꯠꯅ ꯄꯨꯀꯩ ꯊꯜꯂꯤꯕꯤ ꯑꯀꯟ ꯑꯊꯧ ꯄꯣꯛꯂꯤꯕꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯁꯨ ꯊꯣꯛꯂꯤꯕꯤ ꯏꯆꯥ ꯃꯤꯆꯥ ꯈꯥꯏꯗꯕꯤ ꯐꯖ ꯊꯣꯏꯔꯕꯤ ꯏꯃꯥꯑꯣ ꯉꯁꯤꯗꯤ ꯅꯆꯥꯅ ꯎꯔꯤꯁꯦ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯃꯥꯏꯊꯣꯡ ꯀꯥꯍꯠꯂꯦ ꯃꯆꯦꯠ ꯃꯆꯦꯠ ꯆꯤꯡꯈꯥꯏꯔꯛꯂꯦ ꯂꯥꯡꯗ ꯊꯨꯔꯕ ꯁꯖꯤꯒꯨꯝ ꯇꯊꯛ ꯇꯊꯛꯅ ꯎꯔꯛꯂꯦ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯆꯤꯡꯌꯥ ꯇꯝꯌꯥ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯃꯐꯝꯗ ꯈꯥꯝꯕꯤ ꯃꯩꯅ ꯃꯩ ꯍꯧꯔꯛꯂꯦ ꯌꯨꯝ ꯀꯩ ꯇꯥꯡꯒꯣꯏ ꯑꯣꯏꯔꯛꯂꯦ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯅꯍꯥ ꯆꯦꯟꯅꯔꯛꯂꯦ ꯁꯤꯕ ꯅꯥꯕ ꯀꯌా ꯌꯥꯎꯅꯔꯛꯂꯦ ꯊꯣꯛꯍꯩꯗꯕ ꯊꯣꯛꯅꯔꯛꯂꯦ ꯑꯣꯏꯍꯩꯗꯕ ꯑꯣꯏꯅꯔꯛꯂꯦ ꯃꯆꯥ ꯃꯋꯥ ꯀꯥꯏꯅꯔꯛꯂꯦ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯅꯤꯟꯅꯔꯛꯂꯦ ꯅꯣꯔꯣꯛꯀꯤ ꯂꯩꯄꯥꯛ ꯑꯣꯏꯔꯛꯂꯦ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯄꯥꯞꯅꯅꯣ ꯏꯔꯝꯗꯝꯗ ꯇꯥꯡꯖꯕ ꯑꯣꯏꯔꯛꯂꯦ ꯇꯨꯝꯕ ꯍꯤꯞꯄ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯅꯗꯔꯦ ꯃꯤꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯂꯥꯎꯖꯔꯤ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯇꯥꯕꯤꯒꯗꯕꯅ ꯇꯥꯕꯤꯗꯔꯦ ꯏꯃꯥ ꯅꯪꯒꯤ ꯌꯨꯝꯂꯣꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯀꯨꯀꯤ ꯂꯥꯟꯍꯧꯕꯁꯤꯡ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯤꯍꯥꯠ ꯃꯤꯑꯣꯠ ꯇꯧꯔꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯛꯂꯤꯕ ꯂꯩꯉꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯇꯥꯕꯤ ꯎꯕꯤꯗ꯭ꯔꯕꯅꯦ ꯏꯃꯥ ꯅꯪꯕꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯗ꯭ꯔꯕꯔꯥ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯈꯜꯂꯕꯔꯥ ꯑꯁꯨꯛ ꯀꯨꯏꯔꯐꯥꯎ ꯇꯥꯁꯤꯟꯅꯗꯅ ꯂꯩꯕꯗꯤ ꯅꯈꯣꯏ ꯍꯥꯠꯅꯔꯣ ꯁꯤꯟꯅꯔꯣ ꯍꯥꯏꯔꯤꯕꯔꯥ ꯁꯥꯒꯩ ꯇꯨꯝꯅꯕꯒꯤ ꯊꯧꯔꯥꯡ ꯁꯤꯜꯂꯤꯕꯔꯥ ꯋꯥꯍꯪ ꯀꯌꯥꯁꯤ ꯍꯪꯖꯅꯤꯡꯉꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯋꯥ ꯉꯥꯡꯗꯕꯗꯤ ꯀꯔꯤꯕꯨ ꯑꯔꯣꯟꯕ ꯂꯩꯔꯕꯅꯣ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯊꯃꯣꯏꯁꯤꯅ ꯀꯔꯤꯗꯤ ꯀꯥꯟꯅꯩ ꯁꯨꯝꯅ ꯇꯧꯕꯅꯤ ꯅꯆꯥꯁꯤꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯦ ꯑꯃꯥꯡ ꯑꯇꯥꯛꯇꯤ ꯄꯨꯝꯅꯃꯛꯀꯤꯅꯤ ꯏꯃꯥ ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯄꯥꯟꯗ ꯂꯩꯔꯤꯕ ꯅꯆꯥꯁꯤꯡꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯖꯩꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯇꯦꯡꯊꯥꯖꯔꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯌꯥꯡꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯕꯤꯔꯛꯂꯨ ꯂꯣꯏꯖꯔꯦ